Kwakta Bazar Dagi Khusida Elias Tondon, wife of Altaf Khan, Elias Boboy bu Fangnaba Thibada Meeyam na Mateng PANGBINABA United MEITEI PANGAL Youth Organization UMPYO gi MAIKEIDAGI appeal TOURAKLI Khusida Elias Tondon Dimapurda mahaki mapuroibagi imung manungi manaw nupa amadi machega Dimapurda hotel tawduna laiba mafamdagi haukiba January gi tarik 10 gi numidang pung 3 adwaidagi mangkhre haina lairakpadu hauzik phawba thiba fangdana lairakpani madugi matangda UMPYO na nupi mayumgi ahalaman singna mateng tawbinaba wakat amangasi ayuk thangatkibani hairi maramaduna nupi asibu thibada miyamna su mateng pangbiyu haina phongdorakli United MEITEI PANGAL Youth Organization UMPYO da mateng haibadi thijinbada malanga din thibada mateng pangbiyu na lai adugi matungda ikoi nupa mayem da ipau phawna jai aduga ikoi nupa mayem ge anak pada laiba club organization sing da su pau haijeki adugo club organization sing na su kokta da laiba adagi ahalaman khara da su du phone to jai adu response pirak tre adui matungda nupa mayem sigi manaw nupa haibatare sina ikoi gi la age ngasi nungthin date 13 numit asigi nungthin sida pung ahum da lake na masana commitment pirei adusu makoi anaba ma leire hairaga laktre aduna ujuji mangi ba nupi masa sigi matang da kana gumana nupi masa si social media da suramani khusida tondol haibsi thengna biragadi aikoi gi mari leina ba police station na traga na mahaki imung manungi miyoi singda pau pibiyo amadi Hoji nupi masa si date 10 da bangkibani date 10 dagi hoji phawa thiba phangrabne na mayumgi imung manung na ikoi organization da su complain lama thangale aikoi organization na loinamak tawba yada bane na ikoi logi oiba mahak mari leina ba department police station da ikoi forward tawraga police station de mateng lawraga thiba da process tawraga ni haiba simsuleba miyam da khanganjari aduga ngasi aikoi nupa mayumgi imung si tasengna mapunna da ngasi lak ambaga di hena nungai gadabani masi nupi masasi u dabane na koi ga khangdabne na karisu thoidokna haiba ngamdre adubo kaigumba nupa mayemgi miyoi singsina su huji su matam lairi police station do isono nupi mayemgi mido isono ko organize do isono sapminaraga punsallaga thibada yaubiraga di hena fagani maram di nupi masasi na khoida leiraga mangbani sibor hingba khangdaba haibasi yamna luba fibamni masida ikoi organization gi oina di koi witness ni ngasi animak kawda nupi mayemgi lai haibasi ma koi adum khangjare adu makha taba any legal action legal gi oiba process tawbada koi su help tawgani haibasi UMPYO gi as a president moina thamjari aduga khoi gi mapa sing mama sing machimanaw sing su kai kai haning bale